Ipa punba kholaw ge update gi lokocher ke ekhoi chulna ohum IM gi khutta lairakpado AR ga Kuki gi CSO leader singda so apan amata yauduna sinarakre Nupi Lalonba sing party da changjarakadabani pripak malem gi leichau rol na mangda chakhalakpagi khongthang asida nupi singi mafamda laik laisu gi mangal fanghanba hengalabasu nupi singi mayokta thaba ot anai mise mina kaya Thorakpa loinana nupi sing bulalonpor oina sizinaba mioi kaya gi changdi nongmonongmagi iramdam Kangleipak ta hengalakliba sida People's Revolutionary Party of Kangleipak Pripak na nungaitaba phungdurakli aina thingkraba lalulup asigi Publicity Officer Department of Publicity and Propaganda mangal khumana khuyek piduna Thadorakpa cherol asin hai khunai ama chaukhatpa imung ama chaukhatpa haibasi nupi gi khutta yamna lei haibasi miyamna yanaraba wafamni adubu ngasidi lamdam sigi nupi khunaida Lona tapna laina laichet ama sandoraklibasi yamna section hobo mathau tare Kangleipak ta hokiba chahi khara asigi manungda nupi gi mayok cha tharak panamja namtheknabadagi hauraga ot anai gi thodok sing thokpagi chang hengalakliba asi hakchina lauduna pripak na hiram asigi matangda kupna yengsinbagi tangai fadaba du lakle haidi iramdang Kangleipak ta Loilenga ki miot minaina awa chaitheng kham thengna piraklaba da natana ot neiduna hatkibagi mising asi haukiba chahi khara asida charakna mioi lising nipan ga chamapan ga marfutara ga humdo henkrabani Masi loileibak India gi state amata da asumna changwangba changchata thokiba leitri thawong sima Kangleipak pu hakthengna natraga nakoina na aronba agenda oina chatharakpa loilenga ki pandam amagi maruiba saruk amani tangkhul chanu Rose mitei chanu Manorama kaya gi mikap mirau khol da mi paiba poklaba loilam gi social security matpi bagi mahini haibasidi yeninga leitraba wafamni masida sunata na haukiba chaichat 2026 ki January 10 mapaning thokaba numit ki ningthau singjamai oinam thingel makha leikai da leibi oinam ningol thoibi atopa maming pisang macha debi humputara ga taruk busu mahakapongmina bomokwa gi macha nupa miyathi na hatoklama matungda masama ki phamung makha da fiduna yomlaga thamnamba leikai miyamna Thengnarakhiba thodok amasung handakta inaw nawna theurakpani hairi amaramdasu Kangleipakpu India gi natki fibam nungda punsinkiba matungdagi khunagi hiram ayambada maning tamna amasung mapuoibagi punsi thodang puna nupa nupi singna yengminnarakibagi yellow liklam adu ngasidi loilengangna thaidokhibaga loinana hingbagi maikai lamang haliba fibamda mikhapona hingbagi punsi purakhiba maramna nupi gi mayokta chathaba awat anai sing hengalakhini hairi Handak marak lamdam sida inkhalakliba nupi macha singdagi hauraga mayai oirakpa maunha kayabu makhoigi sandan fam lalonpot oina sizinaduna nupi khunagi mayokta leiba mioi khara amuk nauna thorakle haibasi party na thijinbadagi khangli makhoina mayai kabani sha kaya sasin thakchinna nupi kayabu nupa oibi singda selga mantingna duna pung kharagi oina yon thokpa amadi sizinabana chingba tampaki mafam khara da chathabagi chop chabaliklam khudam changdamga loina party gi custody da leire khudam amatang pallaba haukiba matam khara sida mantri pukri gi mafam amada leiba asan baragi yum amada lamcha naidaba naidebi kharana nupi lalonduna leire haibasi party na thigatuna chapchana khangki hariba mioi singa dugi manungda irom maijra mamang laikai dagi thingbai jam thoihenba LS ibungo sing apokpa Indrajit apokpi Sundari Revia leimapokpam apokpa Jilang amba leifam konjing laikai kauna thabi amadi tek LS Julia apokpa bungcha LS Prem Kumar Sograkpam Leifam Iromaidraw maning laikai hariba mioi asini hariba mioi ahum asigi manungda thoyenba LS ibungo amadi Revia leimapokpam di tha asigi taraga nipan nomaijing numitagi ahingda Iromaidraw maning laikai da Maruti Swift angauba amagi manungda sana yunai ringai da club amadi mera pai bisingna phakibagi thodok leikrabani hairi maram aduna hariba mioi sing amadi makhoiga loinana nupi lalonba asida yawba party na makhoigi tunggi khallaga masak maming leibak miyamda takraba sing asi tha asigi kunthraga mathoi fawbagi manungda party da changjarakadabani natrabadi ngakpi pham thoktraba leibak khunaibu maham tanaba sinba mioi singni lauduna chairak pigani haina phongdorakli meter 547.281 gi lambi semnaba lupa crore 2896.02 kaitharakle miyangi wakat lakpadagi cement concrete na lambi semba thingjinkhre tube engineer miyangi wakat kaya lakpana maram oiraga Imphal manungi lambi singda cement concrete rigid pavement thabagi thabak matam kharagi oina lefalle haina public works department PWD gi tube engineer Chongtham Bishwachandra na phongdokre Mifam amada wangangduna mahanga makhatan hai Manipur Urban Road Drainage and Asset Management Improvement Project MURDA MIP gi makhada paikhatpa lambi sembagi thabak matam kharagi oina lefalle contractor singna piba kanglon ngangna thabak sudriba fawba lambi sembagi thabak lefannaba khangankhre Asian Infrastructure Investment Bank AIIB dagi loan lauraga Union Ministry of Finance ki Department of Economics ki khudangda project asi paikhatpani Bishwachandra na makha thana hai awang nongpok lamdamda paksana Rizif
payment project paikhatpa statesingi manungda Manipurna ahanbani adubu lambi semgi thabak asina khudongchadaba kaya marum mayoknahalle haibigi wakat kaya marum lakle miyamgi yaifannaba tongan project sing paikhatpani karigumba project amana miyamgi chathok chasinda khudongchahanbagi mahutta apanba pirabadi project adu lefanba tabani contractor singna chaigol amagi manungda apiba kanglon ngana thabak sugadabani lambi sembaga mari lainana mafam chaba yenglaga signboard thenaba amasung miyamda mangjongna wakhal tahanaba contractor singda khanganba laikre lambi sembagi thabak asida miyamda chawna khudongchadaba mayoknahanbaga loinana mafam kayada laitem manadabagi wakat kaya lakle maduna maram oiraga lambi khudongthiba thodok toina thokle hairi hiram asigi matangda department akhanaba thaurang ama lokhattuna executive engineer sing project site chatuna yengsinhanbaga loinana tangai fadrabadi administrative secretary gi thakta thabak paikhanaba thaurang lokhatle lupa crore 3,647.23 changadaba project asigi oina hojik fawbada lupa crore 2,896.02 kaitharakle masina kilometer 547.281 सांगबा लंबी के सरुक सिंह रिजिप पेमेंट थानबी थौरांग लौखलकपनी हाइकी संबी साबिरकपा चाइना बु लौनम तौरमलगा पाकिस्तान ट्रम्प अमदी बेंजामिन की तंपाकता चोंखटख्रे संबी साबिरकपा चाइना बु लौनम तौरमलगा पाकिस्तान अमेरिका की डोनाल्ड ट्रम्प अमदी इजराइल की प्राइम मिनिस्टर बेंजामिन नेतन्याहू की तंपाकता चोंखटख्रे रिपोर्ट असगी मतुगिना पाकिस्तान की प्राइम मिनिस्टर शहबाज शरीफ अमदी सीडीएफ आसिम मुनीरना ट्रम्प अमदी बेंजामिन अनिबु हराव हन्नबगीदमक गजादा इंटरनेशनल स्टेबलाइजेशन फोर्स ISF की मनुंगचना पाकिस्तान की लानमीसिंग थानब होनरखिबनी अदुबु पाकिस्तान की ओपोजिशन पार्टी की लुचिंगबसिंगना शहबाज शरीफ अमदी असिम मुनीर अनी की थवोंग असि अरानब खोंगथांगनी हाइना यारिंगदब फोंदोरख्रे रिपोर्ट असगी मतुगिना पाकिस्तान गजादा हौजिक हौजिक मखोइगी लानमी लिसिंग मरी रोम थानब थौरांग तौब हौरखिबनी ब्रिटेन लैरिबा पाकिस्तान मिलिटरी की हानगी मेजर आदिला राजाना फोंदोरकपगी मतुंग इना पाकिस्तान गजादा मखोइगी लानमी थागदौरिबा असि डोनाल्ड ट्रम्पना हाइरकपगी मतुंग इना पाइखलकपा थौरांगनी हौजिक हौजिक पाकिस्तान की प्राइम मिनिस्टर शहबाज शरीफ अमदी CDF आसिम मुनीर अनिना ट्रम्पबु हराव हन्नबगीदमा अखाकपा लैचना होनरी थवोंग असि तसेंगनमक्ति अमेरिकादा पाकिस्तान मसामकपु योंथोकचबगा पांखकनी सेल खरा फंगनबगीदमक मरमदमु योंथोकपा अमदी डोनाल्ड ट्रम्प अमसुंग बेंजामिन नेतन्याहू अनिगी मरक ममांगदा खु कुंदुना नोनजाबा हाइबसी पाकिस्तान मियामगिदी यामना लाइबक थीबनी पाकिस्तान मखोइगी लानमी थागदौरिबा असि सेल फंगनबगीदमक चथरकपा थवोंग अमनी अदुबु पाकिस्तान की लानमीसिंगी ओइनदी गजादा मथौ तौबा हाइबसी यामना खुदोंग थिनिंगाई ओइबा थबक ओइगनी मरमदी गजादा लैरिबा हमास लालौबसिंगना पीस एग्रीमेंटा यानाखिबगी मतुंग इन्ना खुलाई थादोकपगी वाफम हौजिकसु हमासना यादना लैरिबनी डोनाल्ड ट्रम्पना खुलाई थादोउ यादना लैरिबा हमाससिंगबु लाक्सिनबा ngamnabagidamak पाकिस्तान यावना गल्फ कंट्री सिंगी लानमीसिंगबु गजादा थाजिंदुना हमास का लांथिंग हन्नबा सिलकपा लालुंग अमनी इजराइल की हैसिंगनबा ट्रेनिंग मपुंग फाना फंगलबा लानमीसिंगना फावबा लाक्सिनबदा वाखिबा हमास के मिलिटेंट सिंगा थेंगनाबा हाइबसी पाकिस्तान की लानमीसिंग सुसाइड तौबगा पांखक ओइगनी पाकिस्तान की थवोंग असि चाइनाबु चावना नमथाक तौबिरमबगा पांखक अमनी चाइनादगी पुखिबा सेल सिंगबा ngamdabadagi पाकिस्तान अमेरिकाबु हराव हंदुना सेल अमुक लौबा यानबा होनरकपगी थौरांगनी अदुबु चाइनाना सु थादाखिबा सेनफमसिंग पाकिस्तानदगी सोइदना लौखनबा होनरकनी पाकिस्तान की फिरेफ हौजिक अरुवा अमद लाख्रे हाइनसु एक्सपर्टसिंगना फोंदोरकली अफ्रीका की लैबांग मचेत अनी थोंगना कायरकपगा लोइनना अचौबा समुद्र अमा ओइरकपा याबगी अकीबा लैरे हाइना साइंटिस्टसिंगना फोंदोखरे अफ्रीका की लैबांग मचेत अनी थोंगना कायरकपगा लोइनना अचौबा समुद्र अमा ओइरकपा याबगी अकीबा लैरे हाइना साइंटिस्टसिंगना फोंदोखरे अनौबा स्टडी अमगी मतुंगिना साइंटिस्टसिंगना फोंदोरखिबदा अफ्रीका की चावरबा लैबा असिगी मरक्ता लैरिबा ईस्ट अफ्रीकान रिफ हाइना खंगनरिबा मफम असिगी लैनुंगदा लैरिबा प्लेटसिंग कायथरकपदगी तपना तपना लैबा असिगी लैमाइसिंग चिंखाइनरक्तुना अचौबा अहोबा अमा लाकपा हौरखिबनी मफम असिदा मतंगी मतुंगिना इसिंग तपना तपना चंगसिलकपदगी अचौबा समुद्र अमगी सकलोन लौरकलगनी हौजिक हौजिक ओइरिबा लैनुंगी फिबम असिगी मतंगदा यामना कुमना थिजिनबदा चेखाइबगी चांग तपना तपना हेंगलक्तुना अचौबा समुद्र अमगी सकलोन ओइरकपदा चही लाख खरदी चंगनी अदुबु अफ्रीका की लैबाकसिंगदा लैरिबा मियोइसिंग मतंगी मतुंग इना थादोक्तुना अतोपा मफम अमदा चलहौदबा याररोय मरमदी अचौबा मखलगी अहोंगबा सिना मरम ओइरगा अफ्रीका की मनुंग चना लैरिबा लैबाकसिंग इसिंगी अचौबा अवाबा सोइदना मायoknarकनी रिपोर्ट असगी मतुंगिना अफ्रीका की लैबाक मनुंगदा चावना होंगलक्लिबा असि चौराना इंची 0.28 लोंगी चांगदा खेनबा लाख्रे अदुबु तपना तपना चेखाइरकपगी चांग हेंगलक्तुना पृथ्वीगी लैनुंगदा लैरिबा टेक्सटोनिक प्लेटो हाइना खंगनबा पोसक असगी मथक थंगबा सरुक यामना पाथरकपगा लोइनना चही खरगी मतुंगददी अचौबा अहोबा कया लाक्लगनी साइंटिस्टसिंगना फोंदोरकपगी मतुंग इना हौजिक हौजिक ओइरिबा फिबम असगी मतुंग इना अफ्रीकादा लैरिबा लैबाकसिंगना तुंगी येंगलगा हौजिकतेगी हौना अदुमक चेक्सिन थौरांग कया लौखदहौबा यारे मरमदी अहोंबा असिदा चही कया चंगनी हाइरबसु चैथेंगदी अदुमक फंगबा हौरगनी हाइरी
ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2030 ꯐꯥꯎꯕꯗ ꯆꯥꯏꯅꯥꯒꯤ J-20 ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯌꯨꯅꯤꯠ 1,000 ꯍꯦꯟꯈ꯭ꯔꯒꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ J-20 ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯌꯨꯅꯤꯠ ꯆꯥꯎꯔꯥꯛꯅ 1,000 ꯍꯦꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯕ꯭ꯔꯤꯇꯦꯟꯒꯤ ꯊꯤꯡ ꯇꯦꯡꯛꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯟꯗꯟꯗ ꯂꯩꯕ ꯔꯣꯌꯦꯜ ꯌꯨꯅꯥꯏꯇꯦꯗ ꯁꯔꯚꯤꯁꯦꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯅꯣꯡꯊꯛꯀꯤ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯆꯥꯡꯗꯝꯅꯕꯗ 2030 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯥꯏꯅꯥꯅ ꯍꯦꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯂꯩꯕꯥꯛ ꯑꯣꯏꯕ ꯉꯝꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯄꯤꯄꯜꯁ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯇꯤꯝꯅ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯅꯧꯕ ꯃꯈꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯏꯕ ꯊꯕꯛꯀ ꯄꯥꯡꯈꯛ ꯑꯣꯏꯔꯦ, ꯃꯔꯝꯗꯤ ꯆꯥꯏꯅꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯐꯥꯏꯇꯔ ꯖꯦꯠ 110 ꯍꯦꯟꯅ ꯁꯥꯗꯨꯅ ꯄꯨꯊꯣꯛꯄꯒꯤ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯊꯝꯕꯁꯨ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫